ngasi amuk miyeng taminasi King Leo gi mari suba episode ta amuk asumna plane asi pokhairakpadagi plane aduda tungakpa miyoy amana ship laklamdaba taragadi aikoi soidana siramgani hairakpada ship na hairaklamni aibu thagatkadaba natte nakoina lawmini lairabani hairiba miyoy asina nakoigi maman yamlaba thawaising adu mahakna kanbirabani adubu nakoinadi madugi una tainabada mahakpu thajadaduna tina ngangkibadu soikre haijaruso hairaklamni matamduda belenanasu Leoda onsilaktuna aina nattaba wahai kaya amasu haikre ngakpiu haidunasu hairaklamni masidasu nattana aikoigi family bu kannanabagi damakta plan amasu lei madugi wadusu khannasi hairakpada Leona belenada fare adudi yumda chalaga fajana hainarasi haiduna makoi punna yumda lakminaki asumna yum yoraba matamda Leona cha puthoraktuna thoraklami matamduda Leona hairaklamni aikoigi yum asidi icham chambani nungaitragasu waraubinu hairaklamni masidagi belenanasu kesinnaraduna Leobu kauraduna aibu ngakpiraroidra hairaklamni masidagi Leona ai karisu waraude ai loina khangle pumnamak kautthoklo hairaduna nangi plan ama lai haibadu kari plano haiduna hanglaklamni masidagi belenana Leoda hairaklamni aikhoida blackmail tawrakliba miyoi sing asi Elon company gi miyoi ngaktani makhoi khukan panganba power paiba sanga chawba miyoi amani hairakpada Leona Belena gi wadu taraba matungda nokpet tawraduna masi pumnamaksidi aigi ifamdadi karisu natte hairubada Belena na oinajaraduna Elon company gi miyoi sing asi irailaina khallunu national king gi partner amasu oiribani hairubada Leona magi wadu kakthatpo oina haijugakse yamna hawbane taste amuktang tawdana hairaklamni masidagi belenana haijuga adubu yenglubada haijuga hatliba plate aduda potsak ama ukhirame madu mana lokhatuna paduna yenglubada national king gi amatangairaba sil ama oirame Leona matamduda Belena gi matawdu ubada pumnamak khangnaraklagadra haina khanbada mahak pakhalame masidagi belenana national king gi amatangairaba sil asi mafam asida matau karamna lairamlibano hairaduna machinda murum solaklame masidagi Leoda onsilaktuna masi nangi nanakta matau karamna lairamlibano hangladuna mana wakhal ama laktuna o adudi nang national king natra hairaduna hagutuna pakhatpoi lakpoi hairaklamni masidagi Leosu khumphang khangdraduna noksinaduna Belenada nangsi othokna phagi haikreda hairaduna masidi ilina haijugak chabada thugainaba thambane haijinnaraklamni aduga amuk national king oibasidi aikoigumba kaisunatraba lawmi amana matau karamna oigadoribano nangsu amukta khallaga haira udana hairaduna noksinaraga mana wakhal ama pungningda khanjarame aise kayada pangkhrabano masi thoktringai mamangda aina hana lotsinduna thamhaugadabani kari thogadabano hairaduna khanjarame masidagi Belenasu Leobu munna yengduna Leogi manakta sangsilaktuna hairaklamni natte airport su security gi chief na nangbu ubada khuramiduna karigino nang soidana makki national king oiramgani nang national king natra hairaduna asengba hayu hairaklamni masidagi Leona laithokpa yanaba haiduna noksinnaraduna hawjik matamsidi masang manaba yamna thoklabani aduna security gi chief na khangdaduna
ꯅꯦꯁꯅꯦꯜ ꯀꯤꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯈꯨꯔꯝꯃꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯩꯒꯨꯝꯕ ꯂꯧꯃꯤ ꯑꯃꯅ ꯀꯔꯝꯅ ꯅꯦꯁꯅꯦꯜ ꯀꯤꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯄꯗ ꯕꯦꯂꯦꯅꯥꯗꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏꯅꯦ ꯅꯦꯁꯅꯦꯜ ꯀꯤꯡꯅꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯈꯨꯡꯒꯪꯗ ꯂꯧ ꯎꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯄꯨꯝꯅꯃꯛ ꯂꯪꯊꯣꯛꯂꯝꯂꯒ ꯃꯁꯤꯗꯤ ꯑꯄꯪꯕ ꯃꯤ ꯑꯃꯅ ꯇꯧꯒꯗꯕꯅꯤꯗ ꯍꯥꯏꯔꯗꯨꯅ ꯋꯥ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ ꯂꯤꯌꯣꯁꯨ ꯕꯦꯂꯦꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯦꯂꯦꯅꯥꯅ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯌꯣꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯉꯣꯟꯗ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯂꯤꯌꯣꯅꯁꯨ ꯍꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯔꯨꯕꯗ ꯕꯦꯂꯦꯅꯥꯅ ꯑꯩꯒꯤꯗꯃꯛꯇ ꯅꯦꯁꯅꯦꯜ ꯀꯤꯡ ꯁꯥꯕꯤꯌꯨ ꯍꯥꯏꯔꯛꯄꯗ ꯂꯤꯌꯣ ꯑꯗꯨ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥ ꯊꯛꯂꯝꯕ ꯑꯗꯨ ꯍꯥꯔꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯅꯦꯁꯅꯦꯜ ꯀꯤꯡꯅ ꯅꯦꯁꯅꯦꯜ ꯀꯤꯡ ꯁꯥꯒꯗꯧꯔꯤꯕ ꯍꯥꯏꯔꯗꯨꯅ ꯃꯁꯤꯗꯒꯤ ꯕꯦꯂꯦꯅꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯦꯁꯅꯦꯜ ꯀꯤꯡ ꯁꯥꯔꯒ ꯗ꯭ꯔꯃꯥ ꯇꯧꯒꯗꯧꯔꯤꯕ ꯃꯁꯤꯗꯒꯤ ꯕꯦꯂꯦꯅꯥꯅ ꯑꯁ ꯇꯣꯛꯂꯁꯤꯗ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯅꯦꯁꯅꯦꯜ ꯀꯤꯡ ꯁꯥꯕꯁꯤꯁꯨ इलीगल ओइबा पोनी हयेंग अमुक खुदोंग थीगनिदा सिदी हाइरुबदा लियोना करीबता वारुनु अदुगिदी अइना फनबा सोइदनमक्की सागनी हाइरक्लमी मसिदगी बेलेना अदु लियोगी वादु ताबदा असेंबगिरा हाइरदुना यामना हराउरमी अदुगा लियोनसु सोइदनमक्की सागनी हाइरदुना अइना नेशनल किंगबु सादुना ड्रामा तौबा मतमदा कना अमतनसु फाबा खंबा ngamloidaba मौंगदा सोइदनमक्की सागनी हाइरक्पदा मदुगी वादु ताबदा बेलेना अदु लियोबु नुंसीमनख्रदुना यामना हराउना नुंसीना नुंसीबी तौरमी मसिदगी मखोय अनि यामना चाकना नुंसीना येंगनदुना लैरम्मी मतमदुदा मचानुपी इलीनसु उहौबदगी मचानुपीना चेंसिलक्तुना ममादा अइसु असिगुंबा नुंसीबी अमा तौबियु हाइरदुना चेंसिलक्लमी मसिदगी ममानसु इलीबु नुंसीना नुंसीबी तौबिरमी मसिदगी बेलेनाना लियोदा अमु हाइरक्लमी नखोय मयामना अइगी फैमिलीगी दमक्ता यामना वबीबसे अइ यामना हरावी हाइरक्पदा लियोना करीमता खल्लुनु अइखोय मयाम लैरिसिदी हाइरदुना ngасidi karino insang ahawba amatang sasi haiduna mapa macha adu chaksangda changkhirami adu matamduda belenana phamduna lairingai matamda magi yengnaba sing aduna smoke bomb thajilaktuna belena adu mafam madudagi phadana pukhirami masidagi liyo mapa macha adu mapanda khonjel ama tai haiduna chenthoraktuna yenglubada बेलेना अदुदी मफम अदुदा लैरमदे मसिदगी मपा मचा अदु पाखलदुना ममाबु कदाइदा पुखिबनो हाइदुना खोंगुल लिरखिरमी मसिदगी असोमदना एलोन कंपनी की फैमिली की युमदा पार्टी अमा तौदुना लैरमी मफम अदुदा पार्टी याउबा मियोय अमना हाइनरगलमी एलोन कंपनी असी इलीगल ओइबा थबक्ता अमदी ड्रग्स माफियादा इन्वॉल्व तौई हाइदुना वरी सानरमी मतमदुदा मियोय अमना मदुगी वादु मपान थोकपा याबा वा नत्ते करीगुंबा एलोन कंपनी की ओनर सिंगना ताखिबा थोकलगदी अइखोय बुसु अहकबा चैराक पिरकपा याय अदुना मसिगी वासी खंगलबसु खंगना तुमिन्ना लैबा तारे हाइनरमी मतमदुदा एलोन कंपनी अदुगी ओनर मचानुपा अदु पार्टी अदुदा संगलमी महांगना चंगलपा मतमदा मफम अदुदा पार्टी याउबा लाकपसिंग अदुना इकाय खुमनबा उतुना सलाम तौदुना वेलकम तौबिरमी मसिदगी एलोन कंपनी की ओनर अदुना पार्टी असिदा लाकपीबगी दमक्ता मयामबु थगटपा फोंदोक्सरी वेलकम हाइदुना विश कया पीदुना मयामदा थगटबु हाइरमी मसिदगी एलोन कंपनी की जेम्स ना नुंगाइबा पाव अमना
ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯗ ꯕꯤꯔꯂꯥꯁꯨ ꯃꯔꯖ ꯇꯧꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯐꯪꯂꯤꯕ ꯄꯥꯔꯁꯦꯟꯇꯦꯖ ꯑꯗꯨꯗꯒꯤ 10% ꯕꯣꯅꯁ ꯑꯣꯏꯅ ꯍꯥꯞꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯇꯤ ꯌꯥꯎꯕ ꯂꯥꯛꯄ ꯀꯝꯄꯅꯤ ꯃꯆꯥ ꯃꯆꯥ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯔꯥꯎꯔꯗꯨꯅ ꯃꯥꯁꯇꯔ ꯖꯦꯝꯁꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯂꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯥꯟꯖꯥꯁꯤꯗ ꯕꯦꯂꯦꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯁꯇꯔ ꯖꯦꯝꯁꯇ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯀꯦꯊꯣꯛ ꯅꯧꯊꯣꯛꯅ ꯌꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯉꯥꯏ ꯈꯔ ꯇꯧꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯔꯒ ꯌꯥꯅꯕ ꯁꯤꯟꯒꯦ ꯍꯥꯏꯔꯛꯄꯗ ꯃꯥꯁꯇꯔ ꯖꯦꯝꯁꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯨꯔꯅꯨ, ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗ ꯕꯦꯂꯦꯅꯥ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯦꯂꯦꯅꯥ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯂꯦꯅꯥꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯁꯇꯔ ꯖꯦꯝꯁꯇ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯔꯂꯥ ꯀꯝꯄꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯥꯁꯇꯔ ꯖꯦम्ꯁꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯇꯣꯉꯥꯟꯕ ꯅꯈꯣꯏꯅ ꯈꯪꯗꯕ ꯔꯨꯜꯁ ꯈꯔ ꯂꯩ, ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯇꯔ ꯖꯦम्ꯁꯅ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯆꯦ ꯆꯥꯡ ꯐꯥꯏꯜ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯕꯦꯂꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯂꯦꯅꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯂꯝꯕꯤ ꯑꯅꯤ ꯂꯩ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯊꯛꯇ ꯀꯔꯤꯁꯨ ꯑꯋꯥꯕ ꯄꯤꯔꯣꯏ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯥꯏꯟ ꯇꯧꯕ ꯌꯥꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥ ꯑꯃꯗꯤ ꯅꯄꯥꯕꯨ ꯁꯤꯅ ꯐꯪꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯂꯦꯅꯥꯒꯤ ꯃꯃꯥꯅ ꯃꯥꯁꯇꯔ ꯖꯦꯝꯁ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯕꯦꯂꯦꯅꯥꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯂꯤꯑꯣꯅ ꯑꯩꯕꯨ ꯅꯦꯁꯅꯦꯜ ꯀꯤꯡ ꯁꯥꯗꯨꯅ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯂꯕꯗꯤ ꯀꯌꯥꯗ ꯐꯔꯅꯤꯗꯣ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯀꯦꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯂꯦꯅꯥꯅ ꯃꯥꯁꯇꯔ ꯖꯦꯝꯁꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯥꯁꯇꯔ ꯖꯦꯝꯁ, ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯍꯧ, ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯃꯁꯛ ꯈꯪꯂꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯨꯕꯗ ꯃꯥꯁꯇꯔ ꯖꯦꯝꯁꯅ ꯅꯪꯒꯤ ꯅꯨꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯀꯣꯟꯇ꯭ꯔꯦꯛ ꯄꯦꯄꯔ ꯑꯁꯤꯗ ꯁꯥꯏꯟ ꯇꯧ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯥꯏꯟ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥ ꯑꯃꯗꯤ ꯅꯄꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯂꯦꯅꯥꯒꯤ ꯃꯃꯥꯅ ꯁꯤꯅꯤꯡꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕꯅꯣ, ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯀꯣꯟꯇ꯭ꯔꯦꯛ ꯑꯁꯤ ꯁꯥꯏꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯂꯦꯅꯥꯅ ꯀꯝꯄꯅꯤ ꯑꯁꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯥꯈꯤꯕ ꯇꯥꯔꯒꯁꯨ ꯃꯥꯅꯗꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯍꯥꯏꯔꯛꯄꯗ ꯃꯥꯁꯇꯔ ꯖꯦꯝꯁꯅ, ꯑꯣ, ꯂꯨꯍꯣꯡꯂꯒꯗꯤ ꯏꯃꯥ ꯏꯄꯥꯗꯒꯤ ꯅꯨꯄꯥꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯑꯁꯤ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯂꯦꯅꯥꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯔꯛꯄꯗ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯕꯦꯂꯦꯅꯥꯗ ꯅꯪꯒ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄా ꯑꯗꯨꯒ ꯀꯥꯏꯅꯔꯣ, ꯗꯤꯚꯣꯔꯁ ꯇꯧꯔꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯀꯣꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯑꯁꯤ ꯅꯪ ꯈꯛꯇꯅ ꯇꯧꯔꯒ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯃꯥꯁꯇꯔ ꯖꯦꯝꯁꯇ ꯁꯤꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯂꯦꯅꯥꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ,
ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ, ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯨꯕꯗ ꯃꯥꯁꯇꯔ ꯖꯦꯝꯁꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯁꯪꯁꯥꯔꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯍꯥꯏꯔꯗꯨꯅ? ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯅꯨꯄꯥꯁꯤꯕꯨ ꯅꯦꯁꯅꯦꯜ ꯀꯤꯡ ꯑꯣꯏꯔꯕ ꯖꯥꯠꯂꯣ ꯍꯥꯏꯔꯛꯄꯗ ꯕꯦꯂꯦꯅꯥꯅ ꯃꯥꯅꯤ, ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯅꯦꯁꯅꯦꯜ ꯀꯤꯡꯅꯤ ꯍꯥꯏꯔꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯕꯨ ꯊꯥꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯇꯥꯒꯅꯤ ꯍꯥꯏꯔꯨꯕꯗ ꯕꯦꯂꯦꯅꯥꯒꯤ ꯃꯄꯥꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕꯅꯤ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤ, ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯨꯝ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯅꯆꯤꯟ ꯊꯤꯗꯨꯅ ꯅꯦꯁꯅꯦꯜ ꯀꯤꯡꯕꯨꯁꯨ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯀꯅꯥꯅ ꯊꯥꯖꯗꯣꯏꯅꯣ? ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯃꯃꯥꯅꯁꯨ ꯄꯨꯝꯅꯃꯛ ꯇꯣꯛꯂꯣ, ꯀꯣꯟꯇ꯭ꯔꯦꯛ ꯄꯦꯄꯔ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯈ꯭ꯔꯣ, ꯄꯨꯝꯅꯃꯛ ꯃꯁꯤꯗ ꯁꯨꯞꯆꯜꯂꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯇꯔ ꯖꯦꯝꯁꯅ ꯕꯦꯂꯦꯅꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯣꯛꯂꯗꯨꯅ ꯌꯥꯝꯅ ꯁꯤꯡꯕ ꯁꯥꯒꯅꯨ, ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ, ꯑꯉꯥꯡꯗ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯑꯩꯈꯣꯏꯗ ꯉꯥꯡꯒꯅꯨ ꯍꯥꯏꯔꯗꯨꯅ ꯅꯍꯥꯛ ꯀꯣꯟꯇ꯭ꯔꯦꯛ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯈꯛꯇꯪ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯕꯦꯂꯦꯅꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯅꯨꯄꯥ ꯅꯦꯁꯅꯦꯜ ꯀꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯑꯣꯏ, ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯊꯛꯇ ꯐꯠꯇꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯕꯦꯂꯦꯅꯥꯒꯤ ꯃꯄꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ తాꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯇꯔ ꯖꯦꯝꯁꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯅ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯨꯕꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯐꯥꯎꯕ ꯏꯟꯗ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯤꯔꯂꯥ ꯀꯝꯄꯅꯤ ꯑꯁꯤ ꯏꯆꯥꯅꯨꯄꯤꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯄꯥ ꯑꯩꯅ ꯃꯥꯁꯇꯔ ꯖꯦꯝꯁꯇ ꯁꯤꯟꯅꯔꯕꯅꯤ, ꯃꯇꯝ ꯄꯨꯝꯕꯗ ꯏꯀꯣꯛꯅꯣꯅ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯂꯦꯅꯥꯅꯁꯨ ꯃꯄꯥꯕꯨꯡꯗ ꯄꯥꯕꯨꯡꯅꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯃꯠꯇ ꯈꯪꯕꯤꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯐꯅꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯇꯔ ꯖꯦꯝꯁꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯁ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯒꯤ ꯅꯨꯄꯥ ꯅꯦꯁꯅꯦꯜ ꯀꯤꯡꯅ ꯌꯥꯔꯛꯀꯗꯕ ꯅꯠꯇꯦ, ꯅꯪꯒꯤ ꯊꯕꯛꯁꯤ इलीगल ओइबा थबकनी मसिदा नंगना ननम कंदना मुक्नबा तारगदी नंगदी अइगी नुपागी ममांगददी करिसु नत्ते हाइरदुना हौजिकमक नंगना तौरिबा फत्तबा थबक असि तोउ हाइरम्मी मसिदगी मास्टर जेम्सनसु नखोइना याद्रबनिना अदु ओइबा तारगदी नमदना लौबा तारेदना हाइरकपदा मतमदुदा खोंजेल अमा तारकलम्मी मसिदगी मियाम पुमनमक तुंग लैथोक्तुना येंगनरकलम्मी नेशनल किंग लैरिङैदा अइगी फैमिलीदा खुद थिंजिलकलिबा नाहक कनानो हाइरदुना लियो मपा मचा अदु मफम अदुदा चंगलकलम्मी लोइसिलकपदा मयामना वफम अमतंग थमजगे मदुदी कमेंटदा मयामना हाइबिरकपगी मतुंग इना किंग लियोगी एपिसोड असि नुंगतिगी थागतपिरउ अमदी ड्रामा असिगी ममिंग हाइबिरउ हाइबदुगी मतंगदा वफम खरदंग सुम फोंदोकजगे अहानबदा इंडिया मनुंगदा ट्रांसलेट तौदुना मियामदा मियेंग ताहलिबा ड्रामा असिगी ममिंग कुंफू कुदी हाइना लई अदुगा अमना अइना नुंगतिगी ड्रामा असि थागतपा ngamjadabagi maramna हाइरिबा इंडिया मनुंगदा ट्रांसलेट तौदुना थादोरकलिबा ड्रामा असि लौखत्तुना अखोइना अमुक ट्रांसलेट तौदुना थागतपा मतमदा अइगी चैनलदा कॉपीराइट क्लेम अमा लाखी हाइरिबा क्लेम असिना अइगी चैनलदा प्रॉब्लम अमा लाक्ननबा लंबी अमा ओइरखी मसिना मरम ओइरगा मखा ताना थागतननबगी दमकता प्ले स्टोर दसु
ꯐꯪꯗꯕ ꯃꯔꯝꯅ ꯆꯥꯏꯅꯤꯁꯀꯤ ꯊꯥꯔꯗ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ VPN ꯒꯤ ꯃꯇꯦꯡꯅ ꯆꯥꯏꯅꯤꯁ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯧꯈꯠꯆꯕ ꯉꯝꯖꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯑꯃꯗꯤ ꯍꯤꯟꯗꯤꯗ ꯂꯥꯛꯇꯕ ꯃꯔꯝꯅ ꯆꯥꯏꯅꯤꯁꯀꯤ ꯂꯣꯟꯗ ꯂꯥꯛꯄ ꯃꯔꯝꯅ ꯃꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ AI ꯗ ꯏꯪꯂꯤꯁ ꯑꯃꯗꯤ ꯍꯤꯟꯗꯤꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯃꯗ ꯅꯠꯇ꯭ꯔꯒ ꯅꯤꯅꯤꯗ ꯂꯣꯏꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄ ꯉꯝꯖꯗꯕꯅꯤ꯫ ꯂꯣꯏꯅꯅ AI ꯗ ꯁꯦꯝꯕ ꯃꯇꯝꯗꯁꯨ ꯃꯤꯅꯤꯠ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅꯤꯠ 2ꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯀꯛꯇꯨꯅ ꯁꯦꯝꯖꯔꯒ AI ꯗ ꯀꯟꯚꯔꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯁꯨ ꯃꯣꯕꯥꯏꯜꯗ ꯑꯌꯥꯝꯕꯅ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠ ꯆꯠꯄ ꯉꯝꯗꯕꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯇꯤꯒꯤ ꯀꯤꯡ ꯂꯤꯑꯣꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯊꯥꯒꯠꯄ ꯉꯝꯖꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯏꯄꯤꯁꯣꯗꯁꯤꯡꯗꯗꯤ ꯇꯦꯟꯕ ꯁꯥꯡꯕ ꯑꯗꯨꯅ ꯑꯃ ꯑꯣꯏꯖꯈ꯭ꯔꯒꯁꯨ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯊꯥꯒꯠꯄ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯈꯨꯔꯨꯝꯖꯔꯤ꯫